Thaubal District ki Lilong Police Station konba Lilong nongmei makha chongtham konada ngarang numidang waram pung taruk makhairom tabada Meeoi ama nongmei na kaptuna hakhre thaudok adu chennaba Meeoi police na phakhiba loinana khoisaonaraba miyamna mayum mai thakre hari thaudok thokfam dagi phangba pawgi matungina nongmei na panbadagi leikhidre Meeoi adu Lilong nongmei makha dagi sangom sumbam Nazir Hussain atopa maming ibungo chahi nifunapan apokpa leikhidre MD nahatomba kawi Mahak punong may nakapli ba Meeoi aduna leikai adumaktagi moizing mayum Zabir chahi kuntra mga apok pa leikhidre sana company hari pawasan makha tarduna leikhidre Nazir Hussain na lambi da chatlingay da Zabir na double barrel na khanghaudana kaplak pani hari Nazir gi puk ki sarukta charamaru yang mga taruk panbagi dakfam lay Kudakta Lilongda Laiba Noor Hospital and Research Center da bukhatki adabu laikat na bangamdana laikidabani Nazir Hussain bu nongmei na kaptuna hat pani hariba moizing mayum Zabir khutlaiga kodana Lilong police na fakhre hari moizing mayum Zabir gi mayum su khoisaonaraba leikai gi miyamna mai thakre hari Zabir asi hanadagi kokbera laiba mini aduga ngasi thaudok asigi mamangda su yum thangnaba imung amata su nongmei kapsilami haina su leikai adudagi fangba pauna hari